ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯦꯅꯦꯜ ꯃꯃꯤꯡꯁꯦ ꯑꯣꯟꯊꯣꯛꯑꯒꯦ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯒꯤ ꯃꯤꯡꯁꯦ ꯑꯣꯟꯊꯣꯛꯆꯔꯒꯦ ꯈꯟꯖꯩ ꯄꯥꯔꯤꯃꯣ ꯃꯨꯛꯕꯥꯡ ꯆꯦꯅꯦꯜꯁꯦ ꯃꯃꯤꯡꯁꯦ ꯑꯣꯟꯊꯣꯛꯆꯔꯒꯦ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯂꯩꯖꯔꯝꯕ ꯁꯣꯅꯤꯌꯥꯁ ꯀꯤꯆꯟ ꯍꯥꯏꯅ ꯂꯩꯔꯝꯕꯗꯣ ꯑꯗꯣ ꯑꯗꯨ ꯑꯣꯏꯅ ꯊꯝꯃꯒꯦ ꯈꯟꯖꯩ ꯑꯗꯨꯏꯗꯣ ꯈꯇꯪꯈꯛ ꯁꯦꯝꯗꯣꯛꯑꯒ ꯑꯗꯨ ꯑꯣꯏꯅ ꯊꯝꯃꯒꯦ ꯈꯟꯖꯩ ꯑꯩꯈꯣꯏ ꯍꯥꯟꯅꯗꯒꯤ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟ ꯏꯃꯥ ꯏꯄꯥ ꯂꯥꯏ ꯒꯨꯔꯨꯅ ꯍꯥꯏꯕꯤꯔꯝꯕ ꯑꯩꯒꯤ ꯏꯃꯥ ꯃꯁꯛ ꯊꯤꯕꯗꯣ ꯑꯗꯨꯁꯨ ꯑꯩꯒꯤ ꯏꯃꯥ ꯑꯣꯏꯗꯣꯏꯅꯤ ꯃꯤ ꯃꯃꯥ ꯃꯁꯛ ꯐꯖꯕꯗꯣ ꯏꯃꯥ ꯑꯣꯏꯒꯦ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯆꯞ ꯆꯥꯅ ꯑꯩꯉꯣꯟꯗ ꯇꯥꯔꯦ ꯑꯩꯅ ꯆꯦꯅꯦꯜ ꯃꯃꯤꯡꯁꯦ ꯈꯔꯅꯤ ꯑꯣꯟꯊꯣꯛꯎꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯒꯤ ꯆꯦꯅꯦꯜ ꯃꯃꯤꯡꯗꯣ ꯑꯃꯨꯛ ꯑꯣꯟꯊꯣꯛꯆꯒꯦ ꯍꯥꯏꯅ ꯈꯟꯖꯔꯦ ꯑꯗꯣ ꯆꯦꯅꯦꯜꯒꯤ ꯃꯤꯡꯗꯣ ꯑꯩ ꯃꯊꯪ ꯑꯣꯟꯊꯣꯛꯄꯗ ꯑꯩꯒꯤ ꯁꯣꯅꯤꯌꯥꯁ ꯀꯤꯆꯟ ꯍꯥꯏꯅ ꯂꯩꯔꯝꯕꯗꯣ ꯁꯣꯅꯤꯌꯥꯁ ꯀꯤꯆꯟꯗꯣ ꯑꯗꯨꯏꯗꯣ ꯈꯇꯪ ꯑꯃ ꯁꯦꯝꯗꯣꯛꯑꯒ ꯑꯗꯨ ꯑꯣꯏꯅ ꯍꯥꯞꯆꯔꯒꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯁꯨꯝ ꯅꯨꯡꯁꯤꯕꯤꯌꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯥꯏ ꯃꯌꯥꯝ ꯑꯩꯁꯨ ꯂꯥꯛꯑꯦ ꯄꯥꯔꯤꯃꯣ ꯃꯨꯛꯕꯥꯡꯅ ꯃꯌꯥꯝ ꯑꯃꯨꯛꯀ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯣꯛꯆꯔꯤ ꯃꯌꯥꯝꯕꯨ ꯑꯗꯣ ꯉꯁꯤ ꯑꯃꯨꯛꯀ ꯑꯅꯧꯕ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔ ꯂꯥꯛꯆꯔꯦ ꯑꯁꯤꯒ ꯔꯤꯀ꯭ꯋꯦꯁ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯅꯧꯕ ꯑꯗꯨꯗꯤ ꯔꯤꯀ꯭ꯋꯦꯁꯁꯤꯗꯤ ꯌꯣꯡꯆꯥꯛꯀ ꯑꯂꯨꯒ ꯏꯔꯣꯝꯕ ꯍꯥꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯅ ꯄꯣꯠꯆꯩ ꯈꯛꯇꯪ ꯍꯥꯞꯆꯜꯂꯦ ꯑꯗꯨꯗꯤ ꯀꯩꯀꯩ ꯍꯥꯞꯄꯤꯅꯣ ꯎꯠꯂꯛꯀꯦ ꯑꯗꯩꯗꯤ ꯉꯁꯤꯒꯤ ꯆꯥꯗꯣꯏ ꯃꯊꯦꯜꯁꯦ ꯑꯁꯤꯒ ꯂꯩꯖꯔꯦ ꯆꯝꯊꯣꯡ ꯀꯥꯡꯁꯣꯏ ꯍꯥꯏꯕ꯭ꯔꯥ ꯆꯝꯊꯣꯡ ꯍꯥꯏꯕ꯭ꯔꯥ ꯀꯥꯡꯁꯣꯏꯅꯤ ꯑꯩꯈꯣꯏꯁꯦ ꯆꯝꯊꯣꯡ ꯍꯥꯎꯔꯅꯤ ꯑꯩ ꯅꯣꯛꯅꯤꯡꯉꯦ ꯉꯥ ꯑꯖꯥꯏꯕꯗꯣ ꯍꯥꯞꯄꯒ ꯁꯤꯁꯨ ꯎꯠꯆꯔꯛꯑꯒꯦ ꯀꯩꯀꯩꯅꯣ ꯍꯥꯞꯄꯤꯗꯣ ꯍꯥꯏꯅ ꯅꯥꯇꯣꯟ ꯃꯌꯥꯗ ꯆꯥꯛ ꯂꯩꯔꯦ ꯑꯩ ꯅꯣꯛꯅꯤꯡꯉꯦ ꯆꯥꯅꯤꯡꯕ ꯂꯣꯏꯔꯦ ꯑꯉꯧꯕꯁꯤꯅꯤ ꯃꯩ ꯇꯥꯗꯣꯏꯁꯦ ꯑꯉꯧꯕꯅꯤ ꯍꯧꯖꯤꯛꯇꯩ ꯃꯩꯈꯨ ꯈꯔ ꯊꯣꯛꯑꯝꯃꯤ ꯊꯥꯎꯒ ꯐꯖꯅ ꯍꯥꯞꯊꯔ ꯉꯁꯤꯗꯤ ꯐꯖꯅ ꯇꯧꯔ ꯐꯖꯅ ꯆꯥꯔꯒꯦ ꯅꯩꯊꯕꯅꯤ ꯃꯌꯥꯝ ꯉꯥ ꯑꯇꯥꯎꯕ ꯂꯩꯔꯦ ꯉꯥ ꯇꯥꯕꯁꯤ ꯎꯔꯦꯗꯅ ꯑꯩꯅ ꯑꯁꯤꯒ ꯅꯛꯅ ꯊꯝꯃꯤꯅꯤ ꯏꯔꯣꯝꯕ ꯉꯁꯤꯗꯤ ꯂꯩꯔꯦ ꯏꯔꯣꯝꯕꯁꯤꯗ ꯌꯣꯡꯆꯥꯛ ꯑꯥꯂꯨꯅꯤ ꯍꯧꯔꯒꯦ ꯑꯁꯤꯒꯤꯁꯤꯒ ꯉꯁꯤꯗꯤ ꯄꯣꯠ ꯆꯥꯅꯕꯒꯤ ꯄꯣꯠ ꯆꯥꯅꯕ ꯄꯦꯔꯨꯛ ꯄꯦꯔꯨꯛꯅꯦ ꯌꯣꯡꯆꯥꯛ ꯌꯣꯡꯆꯥꯛꯅꯦ ꯇꯣꯅꯤꯡꯈꯣꯛꯅꯦ ꯍꯧꯊꯔꯒꯦ ꯆꯝꯊꯣꯡ ꯉꯁꯥꯏ ꯎꯠꯂꯨ ꯃꯌꯥꯝꯅ ꯆꯥꯅꯤꯡꯅꯕ ꯑꯗꯨꯗꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯅꯪ ꯍꯥꯏꯔꯣ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯗꯗꯤꯅ ꯈꯔ ꯊꯥꯗꯣꯛ ꯌꯥꯕ꯭ꯔꯣ ꯍꯥꯏꯔꯣ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯏꯕꯨꯙꯧ ꯈꯪꯕꯅ ꯌꯥꯏꯐꯔꯦ ꯃꯤꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯌꯥꯏꯐꯔꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯄꯨꯂꯞ ꯑꯣꯏꯅ ꯃꯥꯡ ꯊꯥꯅ ꯀꯥꯃꯤꯟꯅꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯃꯤꯟꯅꯁꯤ ꯑꯗꯨꯗꯤ ꯀꯩꯀꯩ ꯃꯊꯦꯜꯅꯣꯗꯣ ꯉꯁꯥꯏ ꯀꯃꯥꯏꯅ ꯊꯣꯡꯉꯤꯅꯣ ꯃꯇꯦꯛ ꯑꯃ ꯎꯠꯂꯛꯀꯦꯀꯣ ꯃꯌꯥꯝ ꯁꯤꯅ ꯃꯌꯥꯝ ꯌꯥꯕ꯭ꯔꯥ ꯄꯣꯠ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯑꯩ ꯃꯥꯡꯗ ꯂꯣꯏ ꯊꯝꯃꯤ ꯉꯁꯤꯒꯤ ꯀꯥꯡꯁꯣꯏꯁꯦ ꯂꯩꯔꯦ ꯉꯥ ꯑꯖꯥꯏꯕꯁꯦ ꯇꯧꯔ ꯉꯥ ꯑꯖꯥꯏꯕꯁꯦ ꯆꯥꯎꯗ꯭ꯔꯥ ꯈꯨꯇꯨꯞꯇ ꯍꯦꯟꯅ ꯆꯥꯎꯕꯅꯤ ꯁꯣꯝꯗ ꯌꯣꯡꯆꯥꯛꯅꯦ ꯑꯥꯂꯨꯅꯦ ꯍꯋꯥꯏ ꯃꯨꯕꯤꯅꯦ ꯂꯣꯛꯂꯩꯅꯦ ꯇꯧꯔ ꯏꯔꯣꯜꯂꯒꯦ ꯃꯌꯥꯝ ꯍꯣꯔꯦꯟꯗꯨꯗꯤ ꯃꯊꯦꯜꯗꯣ ꯀꯩꯀꯩꯅꯣ ꯍꯣꯔꯦꯟ ꯎꯠꯂꯛꯑꯒꯦ ꯉꯥꯁꯨ ꯑꯃ ꯇꯥꯎꯔꯅꯤ ꯈꯨꯠꯁꯤꯗ ꯑꯍꯨꯝꯔꯛ ꯍꯥꯝꯃꯕꯅꯤꯀꯣ ꯐꯝꯊꯔꯒ ꯃꯇꯝ ꯃꯥꯡꯍꯟ ꯀꯥꯟꯅꯗꯦ ꯇꯛꯁꯟꯅꯕ ꯍꯥꯏꯅ ꯌꯥꯕꯣ ꯁꯤꯌꯥꯅꯕꯣ ꯏꯔꯣꯟꯃꯥꯟꯅꯕꯣ ꯔꯤꯀ꯭ꯋꯦꯁꯇꯣ ꯍꯥꯟꯅ ꯍꯥꯞꯄꯣ ꯔꯤꯀ꯭ꯋꯦꯁꯁꯦ ꯀꯅꯥꯅꯣ ꯍꯥꯏꯗꯣ ꯆꯥꯈꯠꯂꯒ ꯍꯥꯏꯔꯛꯀꯦꯕ ꯃꯥꯒꯤ ꯔꯤꯀ꯭ꯋꯦꯁꯁꯦ ꯄꯣꯠꯇꯤ ꯐꯒꯗꯕ ꯃꯥꯜꯂꯤ ꯃꯥꯅ ꯍꯥꯏꯔꯛꯏꯗꯣ ꯖꯦꯅꯝ ꯕꯣꯔꯥ ꯆꯥꯎ ꯍꯥꯏꯔꯛꯄꯅꯦꯕꯀꯣ ꯖꯦꯅꯝ ꯕꯣꯔꯥꯁꯦ ꯉꯥ ꯑꯇꯥꯎꯕ ꯂꯩꯔꯦ ꯉꯥ ꯑꯇꯥꯎꯕ ꯌꯨꯡꯒꯠꯂꯨꯅꯦ ꯆꯥꯔꯣ ꯉꯔꯥꯡ ꯑꯗꯨꯃꯥꯏꯅ ꯊꯥꯡꯒꯠꯂꯒ ꯎꯠꯍꯧꯔꯣ ꯃꯌꯥꯝꯗ ꯖꯥꯠꯇꯦ ꯎꯗꯦ ꯑꯗꯨꯗꯤ ꯍꯧꯔꯒꯅꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯉꯁꯤꯒꯤ ꯆꯔꯥ ꯇꯝꯕꯤꯔꯤꯕ ꯂꯥꯡꯊꯧ ꯂꯩꯃꯔꯦꯟ ꯑꯄꯣꯛꯄ ꯏꯃꯣꯏꯅꯨꯒꯤ ꯃꯃꯤꯡꯗ ꯍꯥꯟꯅ ꯀꯠꯆꯔꯒꯦ ꯑꯍꯥꯟꯕꯩ ꯆꯥꯛꯈꯨꯝꯁꯦ ꯍꯌꯨꯝ ꯁꯤꯗꯕ ꯌꯥꯏꯐꯔꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯤꯡꯗ ꯆꯥꯔꯒꯦ ꯑꯩꯈꯣꯏꯒꯤ ꯔꯤꯀ꯭ꯋꯦꯁꯁꯦ ꯅꯕꯤ ꯁꯔꯃꯥꯅ ꯇꯧꯔꯛꯄꯅꯤ ꯅꯠꯇꯦ ꯅꯥꯎꯕꯤ ꯁꯔꯃ ꯅꯕꯤꯔꯣ ꯑꯩꯈꯣꯏꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯝꯃꯦꯕ ꯅꯕꯤ ꯁꯔꯃ ꯅꯥꯎꯕꯤ ꯁꯔꯃ ꯅꯨꯡꯁꯤꯕꯩ ꯅꯨꯡꯁꯤꯕ ꯉꯥꯛꯇ ꯑꯗꯣ ꯅꯕꯤ ꯁꯔꯃ ꯑꯗꯣ ꯃꯥꯒꯤ ꯆꯦꯅꯦꯜꯁꯨ ꯃꯌꯥꯝꯅ ꯌꯦꯡꯕꯤꯌꯨ ꯅꯧꯅ ꯍꯥꯡꯖꯕꯅꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯅꯥꯎꯅꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏ ꯁꯞꯄꯣꯔꯠ ꯇꯧꯔ ꯆꯠꯃꯤꯟꯅꯁꯤ ꯅꯧꯅ ꯍꯥꯡꯖꯔꯛꯄ ꯑꯩꯒꯤ ꯏꯆꯟꯒꯨꯝꯕ ꯑꯃꯁꯨ ꯂꯩ ꯀꯩꯅꯣ ꯗꯤꯄꯥ ꯕ꯭ꯂꯣꯛ ꯅꯨꯡꯉꯥꯏ ꯌꯦꯡꯕ ꯚꯤꯗꯤꯑꯣ ꯌꯥꯝ ꯊꯥꯡꯒꯠꯆꯗ꯭ꯔꯤ ꯅꯧ ꯇꯧꯕꯅꯤ ꯃꯥ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯃꯥꯏꯗꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯂꯣꯡꯆꯥꯛ ꯃꯌꯥꯝꯅ ꯌꯣꯡꯆꯥꯛ ꯍꯥꯏꯕꯅꯤ ꯑꯩ ꯂꯣꯡꯆꯥꯛ ꯍꯥꯏꯔꯛꯑꯁꯦ ꯍꯥꯎꯏꯅꯦ ꯅꯕꯤ ꯁꯔꯃꯥꯅꯤ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕ ꯍꯩꯔꯝꯒꯅꯤꯅꯦ ꯔꯤꯀ꯭ꯋꯦꯁꯇ ꯇꯧꯔꯁꯨ ꯈꯨꯍꯥꯎꯑꯝꯅꯤ ꯃꯩꯈꯨ ꯍꯧꯔꯤ ꯍꯣꯠꯅꯕ ꯆꯥꯏ ꯅꯕꯤ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯅꯧꯕ ꯁꯔꯃ ꯅꯕꯤ ꯁꯔꯃ ꯍꯧꯔꯦ ꯏꯔꯣꯝꯕ ꯑꯩ ꯃꯥꯡꯗ ꯂꯣꯏ ꯊꯝꯕꯗꯤ ꯍꯥꯎꯈ꯭ꯔꯦ ꯑꯩꯗꯤ ꯏꯟꯖꯥꯡꯅ ꯀꯣꯠꯁꯜꯂ ꯇꯛꯁꯟꯕ ꯌꯥꯝ ꯍꯥꯞꯄꯣ ꯌꯥꯝ ꯍꯥꯞꯀꯦ
Nabi Isa yang saya ngasih dia, mai hau rek, apa wai kan lek. Hào đây. Udah saya kayaknya ketat ini ya. Sakse, semain nak na thama cha ba si maram mam le me kai no khamra. Manam je phanga phanga ga sasan mani mau ja muin hi le no gangwe ma no ai gangwe ba tak loi. Kalam tak thôi. Peruk. Aru wari khakale se haining me amda. Hai bro. Mẹ khăn ninh bro. Sao không dám hoa hay là kìa. Khăn ninh mà quay đi có hay là kìa. Cây nhỉ. Mà làm gì? Chắc ra là bốc thật lấy cái nó. Sạch cái hai thằng Sẽ mẹ mà tập cái đó mà. Chắc cũng ra đi bốc hết thật lệ. Sẽ confused đi. Sẽ có máy đầu tôi vợ. Mẹ tập cái đó mà. Chắc cũng ra bốc thật lệ. Ini peruk di dalam pamit. Ising dahaga arang korang koi. Ang puna dari sesuatu. Tahu kau mea. Thắc tập thứ gì tôi bà. Vẽ thành như Sao yêu tiếc gì không bà? Thật ra cái nung ngày tôi nè bà. Một vài ngày nè ta bây giờ vẫn còn nó sẽ lật qua đi nè. Hả? Nhưng mà này cảm thấy hạt gì hấp không nè? Ăn làm sao mà. Thấy với đây ra. Cái lỗ mơ làm sao mà nhà ăn rồi nè. Hào đây. Lagi lenggan saya. Nungsi bro. Ma'am. Say mayak say nungsi bani. Nungsi ba mayak ni say. Ay phare ki mayak ni. Ông bây giờ phải rất hào anh. Ông bao sao ta? Hati habak te sa ka drai. Mi ki jumda koi ba chalaga nang chak cha ka dro hai ji. Chaki hai ka dro mi dona cha roi hai ta ba. Nanti kok na sa sa ini hele mau lagi. Army da khang de navy da khang de air force da khang de mi dai ma da dam pam bai maram lai rama khang ya ba training thado khar su chai hinjang pu da ge chakra su se me ma thit laga dum mi dai ma za sing dum hinga ga nai khai la ka ne ai mi dai ma za ga sathi kar buni ko sathi kar buni aroi bi ni mi dai ma ta na sathi bas nang lo ki dara ba Lâu đi. Hấp kan aku lâu rồi. Khó thật đấy. Samsung mua hậu rồi đẹp, second round sẽ năng gì? Lâu ra cả rồi. Kai ni nè. Sai nhà họ đi kasi kai chứ cái nữa. Kai ni nè. Hào đấy.
ichal Nabi Sama gi su channel lam lay bani sinau ma'am support to biyo Nabi Sharma haina search to bra sangtrik sangma mitai video ilaga langtruk langai lepaga lepang mani ko mayam kilunu kubi duna angang bang kaklay biro tak 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 thengin binama krai to hengan biro lang tik lang bay di mangan phokอะไรมันนี่ให้นี่มา mangan คุณชิเจ้าสมัยสมัยบริการโอ้ยเลยตามมาให้ไปเจนเซมโดกะอีน้องหน่อยวิสมัยพอจะเข้ามาสักตัวไม่ควายที่ดีเอามาหล่นตะปูได้เต่าเลย ai chum ma ngang man ne mai pa na ai gi mi ke chum dring ai na thola mi การคุยกัน mi gi ma mangga le ba chai yang se pam ja ga ba ha po go piro go se na bu ne นั่งเราจะเอินไปเรา sa kai sa ba ngam dre ba ibu ma chi se liang wa ya dre mai hap to hap pin de yong meหาแล้ว hao li nga lo le sinau ma'am ai gi koirang na ba baw matha man ba mai se ma'am nung si biu ko kau bi ga nu ko thi bani ko isak se anh nhập house ai cho tiền làm một loại đó ai rồi á finish Sige chapalo jare maya sabalo jare mayam na nung sibin na ako gi channel asibu asum support to view Nungsibiu. like share comment to view Kau bigan. ano china ore ga di channel asibu subscribe to video mo ado ngasi gi di lo senjare Ano bye ko bye isi- ako gi isinaw channel si- asiga wahi wata soy ga so waro bigano matam gudi mo asum nung sibio lo senjare maya ai tumba man ba sakhe je nga nung si biu ko maya